Lamdam asida tholi bayrang asida Kuki Militant Group ahum amadi Zomi Militant Group amagi khut yaobra haina NIA na thigatpa hwkhre haidi. Indian Express na phonglok report amagi matung inna hariba group asina Manipur Bangladesh amadi Myanmar dagi Chin Kuki Zomi gi oiba tongan state ama semna hotnari haibagi thajaba leibadagi Ministry of Home Affairs MHA na thigatna bakhangal lakhibani. NIA na thigatpa hawkhibani. Group sing adudi Kuki National Army KNA Zomi Revolutionary Army ZRA Kuki National Front amadi United Kuki Liberation Army ni hariba group sing asige manungda KNA amadi ZRA gi group ani asidi lengaka su agreement chanaribani ningsing bayabadi hariba KNA amadi ZRA ani ga chanariba su agreement Manipur lengaki oinadi withdraw tokiba leirabani adumakpu center di makata na chanaribani Indian Express ki source ki matung ina hariba group sing asi Myanmar gi People's Defense Force PDF tagi mating pangi haina su MHA na NIA da khangal khre hari